Moreh town amadi masigi akoibada leiriba Kuki khulsingda atopa phurukki mising sangbada athingba thamkhre haidi border town asida leiriba atopa phurukki mising mafam adu thadoktuna chanaba haukhre haidi hauzik Indo-Myanmar border thingjinkhre amadi state asida oriba law and order gi phibamna maram oiraga Moreh town da lalol itiki thabak sap lepkhibana phuruk kayagi mising awab mayoknaringai seraksida Moreh town gi akoibada leiriba Kuki khulsingda Kuki nataba atopa phurukki mising sangbada thingjinkhre asina hena awab mayokna halle mafam asida sufam nomfam leitabana sahi kayadagi leraglaba mi kaya ama Moreh thadoktuna chanaba haure haide Churachandpur dagi nupi macha ama Indian Army amadi Assam Rifles da airlifting tawduna Guwahati da layengna pukre haide thasagi October 3 da accident thokpada kidney sarukta aru phibam da sokpadagi Churachandpur district hospital da laikhanna duna lerakhibi Churachandpur Hebron Bank dagi lun hoising sahi taragani thoi masagi phibam soksilakpa amadi district hospital asida matik chaba facility leitabana maram oiraga Indian Army amadi Assam Rifles na airlifting tawduna Guwahati da layengna pukre haide Maitai mekta Kuki gi mayek mapan yawi haina haijalakre haide Jiribam ti state ta ain kaina Kuki singna yung kuntrarom sajiduna laisinkhre Jiribam district ki manung chanba mongbung da leiba ti state ta Kuki singna sangsilaktuna ain kaina yung kuntrarom sajinduna laisinkhibadagi mafam aduda maitai amata changduna leiba ngamdre haide Jiribam district ki tonga tonga mafam singda leiriba Kuki singna maitai khul tamna bom amadi nomai kapsinduna landa khraba matong haujik Jiribam district ki khwaidagi maroiba maitai singna sathok sin tawriba JT road Kuki singna thingjinbadagi sathok sin tawba yadana leiri Jiribam headquarter ga samnaba maroiba amata ngaraba lambi ase JT road na oiri hairiba lambi paring ase da khundareba Kuki singna maitai sing sathok sin tawbada athingba pibana maram oiraga Jiribam headquarter da thoraktuna pochai leiba amadi analayengda chaunu khudong sadaba kaya mayoknari lambi thingba thabak ase Madhupur hairiba mafam asida aduki matik kanna chathari haina khunja singna pongdokre Naga Traders Association Manipur na tang nipan gi ahingdagi indefinite blockade torongani haina torombadu yaithokre mathangda arabai tegol gi Robin mangangna fajarabu wafam khara thamlakne madude akiba fanglaba kwak mayamdo 2022 gi oirame hojik 2024 loidore kari phibam oiramgani wakhal khanbiyu 2026 2027 swaida train na leba ki konong hek yorokpaga oirakada phibam du khalubada sor phulle masida su aikhoi bab tanadri district manga Kaksida koina salaga Prithibi pumba koine khanba masingyami kwak tamayum palaga lemjaba isal masingyami kari upai lei mudmin nakhiba tabane asumna Robin mangana yamna nungai tana phongdoraklei